mayam punamakpu wari na chomgi maikaidagi norukna khurumjari akhoi na lepa leitana pujarakpa wari paringda ngasi chu amuk tabirasi purnima gi ahingdo taruk suba tangkak ngasi gi tangkak asidana kari oidiba mayam pun amuk khangminarasi khoimu phau pambi adu puraga mayumda lakle maibaduga makhoi ani lambi tongan tongan chanakre maibadusu magi mayumda chakre maibaduna hairakpagi matungina mahak phau pambi ado magi yumgi awang thangba nakalamada thaki maibaduna pirakpa jantra dusu magi nupida ama pire aduga magi su ama laure hojikti makhoi ani gi makha taba punsida khudong thiba thodo haibadudi kaya thengnadre maibaduna hairakpagi matungina makhoina macha yaudri phawbadi marak marakta khoimuda kariguma khudong thiba thengnagani haibadudi khoimu khangbanina yamna cheksinna leiri khudong thiba tagani khudong thiba thengnagani haiduna yumdagi thoktaba tarabadi makhoi chara heduna siba tabane thabak sudrabadi kadaidagi paisana kari leiraga kari chagani aduna makhoi thabak suba tarai makhoi gi lam adudi hanana thabak sufam nukhum na tei chadaba lamni masimangna maram oiraga makhoi matam khara langphaida leirubani langphaida leiruba matam dasu khudong thiba kaya ama thokre makhoi gi macha singsu loina leikide hojikti makhoi gi lam asida khoimu thabak suba tari nongmadi magi nupi memi ga maga wari kaya ama sanare memi da man asumna hai thabak suba khara khara ai challage sidadi yum yamna leibanina khudong thiba thudona tararoi numidangi matamda halakloi nganna challaga nungthinda asum halakani haiduna khoimuna magi nupi da wari kaya ama saraga ngasidi khoimu amu makhoi gi lam aduda thabak suba chatpa hore makhoi gi yum adudagidi khara lapna leiba lamni mana thabak suba chalibase cycle lamaga mahak nuti numit khudingi thabak suba challi magi nupina yumda matomta lehawi khangbanina khoimu thabak suba chatpa matamda yamna thengna halakte nungthingi matamda pung mari adwaidani mahangna sum halakliba khoimu gi nupi memina yumda lehawba matamda mangondadi kaisum khudong thiba tahande mangondadi kariguma sawum amata phawba phangande aduga khoimuna chatpa matamdadi kariguma phattaba sawum kharadi tattana sum thengnai khoimu su khangi maibadun hairakpanina mahak yamna cheksinade chatle mangona tholiba thawdosing ase numiyunga matam ayambadane pung baro tarakpa adwaidadi mahana thabak suba chatpa matamda khudong thiba phattaba sawum kharadi mangona asum thengnai mahak matom matomda saikana chatpanina masada akiba kharadi phawe kirabasu kidaba saragani mahanga nuti numit khudingi challiba magi nupidasu mahangna asumna thengnai haibase haidokte mahangna hairurabadi magi nupida amuk pakhat khiduna thabak suba chatkanu hairakani haiduna mahangna kijaba amadi wajabana magi nupida karimata takthoktre khoimuna nungthingi thabak suba chaliba matam adusu pung 12 makhai adwaidane mahangna thabak sufamdu yobada pungkhai makhara hena changi mahangna chaliba lambi asisu labuk lambi ni mahak sekonda che khonba yawbani mahangna thabak suba hoba matamdi pung 12 makhai adwaidane lam madu khara yamna lapana mahangna pung 12 makhai adwaida hekta challi nomagi numit amadadi khoimuna thabak sufam maduda nungthingi thabak suba chatpa matamdani lambida nupi ama ngairaga leirame labuk lambi ado kanasu leiba natte matambudi pung 12 tasilakle nupi dona khoimubu sakan khamalaga mahak asai phawte yawge mahaksu thabak suba chatpani haiduna khoimuda hairakki khoimudi karimata khangdabana hoi yawro haiduna mahaki maningi career da nupi adu tonghalle aduga thabak sufam tana khoimu sakan thawraga lakle cycle lado khara thawrba matungda kadaidona ama yanbagum phabagum cycle lado chap lepkre khoimuna kadaida yalibano kaidoribano haiduna tung halaga yengtholuba matam madudi mahangna uba phangle nupi adugi makhong ado isang sangdolaga
ꯃꯈꯥꯗ ꯒꯣꯔꯣ ꯒꯣꯔꯣ ꯈꯦꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯄꯥꯈꯠꯄ ꯑꯀꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯌꯦꯡꯂꯨꯏ꯫ ꯉꯁꯥꯏ ꯋꯥꯏꯗꯤ ꯁꯥꯏꯀꯜ ꯈꯥꯝꯃꯟꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯐꯖꯅ ꯂꯩꯔꯝꯕ ꯁꯛꯐꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯣꯏꯃꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯣ ꯁꯤꯠ ꯅꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯄꯥꯈꯠꯄ ꯍꯦꯟꯈꯤꯗꯨꯅ ꯀꯟꯅ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯃꯍꯥꯛ ꯂꯩꯃꯥꯏꯊꯛꯇ ꯉꯥꯛꯇꯪ ꯐꯝꯊꯩ꯫ ꯑꯀꯤꯕ ꯄꯥꯈꯠꯄ ꯀꯌꯥ ꯑꯗꯨꯅ ꯉꯥꯛꯇꯪ ꯐꯝꯊꯔꯝꯂꯕꯁꯨ ꯃꯍꯥꯛ ꯀꯟꯅ ꯑꯃꯨꯛ ꯆꯦꯜꯂꯤ꯫ ꯃꯍꯥꯛꯅ ꯈꯔ ꯆꯦꯜꯂꯒ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯈꯣꯡꯅ ꯆꯠꯄꯗꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯕꯅ ꯇꯞꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯈꯣꯏꯃꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃꯠꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯐꯝ ꯇꯥꯟꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯊꯕꯛ ꯁꯨꯐꯝꯒꯤ ꯂꯝꯕꯤ ꯑꯗꯣ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯈꯠꯅ ꯊꯧꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃꯠꯇ ꯐꯥꯎꯕ ꯃꯉꯣꯟꯗ ꯊꯦꯡꯅꯍꯟꯗ꯭ꯔꯦ, ꯊꯣꯛꯍꯟꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯣꯏꯃꯨ ꯊꯕꯛ ꯁꯨꯐꯝ ꯌꯧꯔꯦ꯫ ꯃꯍꯥꯛ ꯆꯦꯛ ꯍꯣꯟꯕ ꯌꯥꯎꯔꯦ꯫ ꯆꯦꯛ ꯍꯣꯜꯂꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯆꯦꯛ ꯍꯣꯜꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯆꯦꯛ ꯃꯔꯨꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯁꯥꯎꯝ ꯈꯔꯗꯤ ꯃꯉꯣꯟꯗ ꯇꯠꯇꯅ ꯊꯦꯡꯅꯍꯜꯂꯤ, ꯇꯠꯇꯅ ꯊꯣꯛꯍꯜꯂꯛꯂꯤ꯫ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤꯒꯤ ꯁꯛꯐꯝ ꯃꯥꯟꯕꯤ ꯁꯛꯇꯝ ꯑꯃꯅ ꯈꯣꯏꯃꯨꯕꯨ ꯇꯠꯇꯅ ꯋꯥꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯆꯦꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯊꯦꯂꯥꯗ ꯍꯥꯞꯂꯒ ꯏꯜꯂꯒ ꯂꯥꯛꯄ ꯃꯇꯝꯗꯁꯨꯅꯤ꯫ ꯄꯩꯔꯤꯕ ꯆꯦꯛ ꯃꯄꯩ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤꯒꯤ ꯁꯛꯐꯝ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯗꯣ ꯍꯦꯛꯇ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯃꯨꯕꯨ ꯎꯕꯗ ꯃꯈꯨꯠ ꯈꯜꯂꯒꯁꯨ ꯀꯧꯔꯛꯏ꯫ ꯈꯣꯏꯃꯨ ꯆꯦꯛ ꯏꯟꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛ ꯊꯕꯛ ꯁꯨꯐꯝ ꯈꯪꯗ꯭ꯔꯦ꯫ ꯌꯥꯝꯅ ꯋꯥꯕ ꯄꯥꯈꯠꯄ ꯑꯀꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯦ꯫ ꯀꯅꯥꯗꯁꯨ ꯇꯝꯗꯦ, ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯈꯛꯇ ꯎꯍꯟꯕꯅꯤ, ꯃꯉꯣꯟꯗ ꯈꯛꯇ ꯑꯁꯨꯝꯅ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯐꯪꯍꯟꯕꯅꯤ꯫ ꯈꯣꯏꯃꯨ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ? ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯦ꯫ ꯊꯕꯛ ꯁꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯣ ꯃꯍꯥꯛ ꯃꯊꯟꯇ ꯍꯜꯂꯛꯄ ꯀꯤꯔꯝꯃꯤ꯫ ꯃꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯝꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯈꯣꯏꯅ ꯌꯨꯝ ꯍꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯗꯨ ꯉꯥꯏ꯫ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯈꯣꯏꯃꯨ ꯀꯤꯅ ꯀꯤꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯗꯨꯗ ꯍꯜꯂꯛꯄ ꯇꯥꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯡ 4 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯍꯣꯏꯗ, ꯍꯟꯗꯛꯇꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇꯁꯨ ꯊꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯌꯥꯝꯅ ꯀꯟꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯂꯧꯕꯨꯛ ꯂꯝꯕꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯉꯁꯥꯏꯒꯤ ꯃꯐꯝ, ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯠꯇꯅ ꯇꯥꯔꯤ꯫ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯈꯪꯂꯦ, ꯃꯐꯝ ꯑꯁꯤꯗꯅꯤ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯇꯥꯍꯟꯈꯤꯕ꯫ ꯍꯧꯖꯤꯛꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯒ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯟꯅ ꯊꯧꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯉꯁꯥꯏꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯔꯝꯕꯗꯒꯤ ꯑꯃꯨꯛ ꯂꯦꯞꯂꯦ꯫ ꯃꯍꯥꯛ ꯈꯪꯂꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯅꯁꯨ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯁꯤꯗ ꯌꯥꯜꯂꯒ ꯂꯩꯔꯦ ꯍꯥꯏꯕꯗꯣ꯫ ꯇꯨꯡ ꯍꯜꯂꯒ ꯑꯃꯨꯛ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯁꯥꯡꯂꯕ ꯃꯈꯨꯠ ꯑꯃꯅ ꯁꯥꯏꯀꯜ ꯑꯗꯨꯗ ꯀꯟꯅ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯨꯠ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ, ꯌꯥꯝꯅ ꯁꯥꯡꯉꯤ꯫ ꯈꯣꯏꯃꯨ ꯍꯟꯗꯛꯇꯤ ꯄꯥꯈꯠꯄ ꯑꯀꯤꯕ ꯌꯥꯝꯅ ꯍꯦꯟꯈꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯆꯦꯛꯇꯦꯛ ꯑꯃꯃꯝ ꯁꯥꯏꯀꯜ ꯀꯦꯔꯤꯌꯔꯗ ꯍꯥꯞꯂꯒ ꯄꯨꯔꯛꯏ꯫ ꯃꯗꯨꯒꯤ ꯆꯦꯛꯇꯦꯛ ꯑꯗꯨꯅꯅꯤ ꯌꯥꯜꯂꯤꯕ ꯈꯨꯠ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯊꯥꯖꯤꯜꯂꯤꯕ, ꯁꯨꯒꯥꯏꯔꯤꯕ꯫ ꯃꯍꯥꯛꯅ 5-6ꯔꯛ ꯁꯨꯖꯤꯟꯕꯗꯒꯤ ꯈꯨꯠ ꯑꯗꯣ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯈꯣꯏꯃꯨ ꯌꯥꯝꯅ ꯀꯟꯅꯁꯨ ꯑꯃꯨꯛ ꯊꯧꯔꯒ ꯂꯥꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯈꯣꯏꯃꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯈꯨꯗꯤꯡ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯊꯦꯡꯅꯍꯜꯂꯤ꯫ ꯃꯉꯣꯟꯗ ꯌꯥꯝꯅ ꯋꯥꯕꯃꯛ ꯊꯦꯡꯅꯍꯟꯗ꯭ꯔꯒꯁꯨ ꯑꯁꯨꯝꯅ ꯐꯠꯇꯕ ꯁꯥꯎꯝ ꯈꯔꯗꯤ ꯈꯣꯏꯃꯨꯗ ꯑꯁꯨꯝ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯊꯦꯡꯅꯕ ꯅꯠꯇꯦ꯫ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯃꯇꯝꯁꯤꯡ ꯑꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇꯅ ꯑꯌꯥꯝꯕꯅꯤ꯫ ꯈꯣꯏꯃꯨ ꯈꯪꯉꯤ, ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯊꯕꯛ ꯆꯠꯄꯁꯦ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯑꯁꯨꯝ ꯊꯦꯡꯅꯍꯜꯂꯤ ꯍꯥꯏꯕꯁꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯗꯤ ꯍꯥꯏꯗꯣꯛꯇꯦ꯫ ꯈꯣꯏꯃꯨ ꯊꯕꯛ ꯁꯨꯗꯕ ꯃꯇꯝꯗ, ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯑꯩꯕꯨ ꯋꯥꯈꯤꯗꯣꯏꯅꯣ?
asumna aibu awaba thengnadoino haiduna wakhan kaya ama khallaga masada awaba polum kaya ama pujari numidang tumba matamdasu pakhat pakhanna kina tumba kaya aduna mahakki mangda phawba phattaba sahum kaya ama lae pakhat pa akiba adunadi mikap thorokka matamda kanna hauna lauraga mising lai magi nupi me mina kaidawre haiduna hangi magi nupi dadi karimata haidokte kaisum tawteda mang bani haidunadi khumme asumna mahana tattana awaba kaya thengnabase khoimu thabak surabasu sufam khangde thaba ama chalabasu chapam khangde mahakna wana ngai ga doribase chahi amaromne hojik tha amani di haure tha tare nipal amadi watli mahakna asumna wana khangadaba matam kaya ama wana kina adum haukre khoimu sa sum thabak suba chatle nomagi numit amadadi numit to sagol se numit ni nuthingi matamda thabak suba loire thabak suba loirba matungda ngasidi makhoi gi thabak ki paisa yengeni haduna paw kharakle nungti gidi makhoi na thabak suba loirba matungda mamangda bin yenbasu yamna nganna yele numitudi mi atopa ki sek lowa lakpaga kariga makhoi gi paisa sabado khara thengle manungda mahajonna makhoi gi yenthokadaba paisa pari makhoi mayam ama mapanda phamlaga ngairi matam so sum thengdilak pung manga makhai khare henjilakle paisa di yendri khoimu adum ngairaga leirambadagi mahak ikhang khangaudana khong hamninga phaurakki mahak toilet changni haiba phawba kire mahak thabak suminaba mamanaba amada toilet nga ka chanmino si haduna paw hairaki mahakna adumna hairakpada mamanabado yamna kanna hauna nolakhi mamanabaduna asumna hairaki kaino itaw pungan nganbasidabu nathana changba kiribra kaimta leidabane asigi chekol asidadi phattaba sawma mata leidabani ko chalo nang ngak tang tholuro paisa yenbado ngai biram lagi ai nang gorok ko matamda nangon ai paw pirakke chalo ngak tang tholuro haiduna mamanabana hairakpadagi khoimudo mana thengnariba awaba singado mamanabada haidokpadi ikaijabana mahak adum toilet lakle haiba ka tawbaga mana toilet hek changkhibaga number 2 tawba hobaga mapalomdagi masana thongadu no chingkre khoimu khangle mongonda amakasu phattaba saw mama lakle habase khong hamaloirba matungda mahakna thongadu hangdona ba kanna thille thongado mapalomdagi lonkhibana hangdokpa ngamdre mahak kanna hauna lawsu ikaijaba kijaba kona thangdadi lawdaba yadadana mahak kanna hauna lawrai kanamata tadre khoimu kiba asum helai mi atai janakhrabadi mafam sida aibu itomta lehaugadra ngasigi numit asida soidana aigi matam loirabra haiduna wakhan kaya ama khalai toilet gi mathak waidadi khara hoba mate amadi lei mil pe yabagi mapani mahak mathak aduta karaga lillagi haiduna khalai mahana kakhat ke hek tawri ngaidadi nasaigi mahaki mamanaba aduna khara lapna hauna kaurai mamanabaduna kaurakpa tabadagi mapanda lolama thongado masana hangdokre thongado hek hangdokhibadagi khoimu sor tapna hontarai mahak toilet manung adudagi amuk thorakle mahana thorakka matamda mamanabaduna asumna hairai kaino letin changbodu badu kuiba mi atagi paisa yenba loikhrabane nangi tangai haurabane lao paisa lauru lao haiduna mamanabaduga khoimuga paisa lawba changlakle paisa lawraba matungda mamanabaduda khoimuna asumna hairakki marup ngasidi labuk lambi sida nanga iga phawraga chaminnakresiba handak marakse kariguma phattaba sahum khara tattana ingonda thengnai yamna pakhatle yamna suki ngasidi matam chu khara thengle pung taruk khara helakle nang labuk lambi sida nanga iga chaminarasiba haiduna mamanabaduda khoimuna haijai mamanabado khoimugi wahai aduda noningma khara phawrai mamanabaduna khoimuda asumna hairai kadaidagi phattaba sahumnoda matam sidadi karimata leidrabane nangna wakhan serana khanbagi phattaba uborumgani nahalwaigi thainagi matamda mi kaya tadingai
ꯂꯥꯏꯒ ꯃꯤꯒ ꯁꯝꯅꯔꯤꯉꯩ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯁꯦ ꯌꯥꯝꯅ ꯊꯦꯡꯕꯁꯨ ꯅꯠꯇꯦ ꯄꯨꯡ 6 ꯍꯥꯏꯕꯁꯤꯗꯤ ꯅꯨꯃꯤꯠ ꯀꯟꯅ ꯇꯥꯕꯁꯨ ꯑꯣꯏꯗ꯭ꯔꯤꯗ ꯅꯪ ꯑꯗꯨꯝ ꯆꯠꯂꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯈꯣꯏꯃꯨꯗꯣ ꯊꯥꯗꯣꯔꯛꯂꯦ ꯃꯃꯥꯟꯅꯕꯁꯨ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯈꯣꯏꯃꯨ ꯌꯥꯝꯅ ꯀꯤꯅ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯗꯨꯗ ꯁꯥꯏꯀꯜ ꯀꯟꯅ ꯊꯧꯔꯒ ꯂꯥꯛꯂꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯖꯗꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯂꯥꯏ ꯅꯤꯡꯖꯔꯒ ꯌꯥꯝꯅ ꯀꯟꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯧꯁꯥ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯃꯥꯏ ꯁꯤꯠ ꯅꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯁꯥꯏꯀꯜ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ ꯍꯥꯏꯔꯛꯈꯤ ꯈꯣꯏꯃꯨ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯈꯪꯂꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯅꯤ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯁꯥꯏꯀꯜ ꯈꯥꯝꯗ꯭ꯔꯦ ꯁꯥꯏꯀꯜ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯒ ꯂꯥꯛꯂꯤ ꯇꯨꯡ ꯍꯜꯂꯒꯁꯨ ꯌꯦꯡꯗꯦ ꯃꯍꯥꯛꯅ ꯀꯟꯅ ꯊꯧꯔꯛꯄꯗꯨꯅ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕꯒꯤ ꯁꯥꯎꯝ ꯑꯃꯠꯇ ꯐꯥꯎꯕ ꯃꯉꯣꯟꯗ ꯊꯣꯛꯂꯛꯇ꯭ꯔꯦ ꯈꯣꯏꯃꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯄꯩꯁꯥꯁꯨ ꯐꯪꯂꯦ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯂꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯧꯕꯨꯛ ꯂꯝꯕꯤ ꯂꯣꯏꯔꯦ ꯈꯨꯟꯒꯤ ꯂꯝꯕꯤ ꯌꯧꯁꯤꯜꯂꯛꯂꯦ ꯈꯨꯟꯒꯤ ꯑꯍꯥꯟꯕ ꯃꯆꯤꯜ ꯑꯗꯨꯗ ꯄꯥꯟ ꯗꯨꯀꯥꯟ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯀ꯭ꯋꯥ ꯑꯃꯠꯇ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨꯗ ꯁꯥꯏꯀꯜ ꯈꯥꯝꯂꯦ ꯀ꯭ꯋꯥ ꯑꯃꯠꯇ ꯇꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀ꯭ꯋꯥ ꯇꯞꯍꯜꯂꯦ ꯅꯨꯄꯤꯗꯨꯅ ꯀ꯭ꯋꯥ ꯇꯞꯂꯤꯉꯩ ꯈꯣꯏꯃꯨꯅ ꯋꯥꯔꯤ ꯇꯞꯅ ꯁꯥꯔꯛꯏ ꯏꯁ ꯉꯁꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯦ ꯉꯁꯥꯏꯗꯤ ꯊꯕꯛꯀꯤ ꯄꯩꯁꯥ ꯌꯦꯟꯕ ꯃꯇꯝꯗꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯐꯠꯇꯕ ꯁꯥꯍꯨꯝ ꯑꯃꯅ ꯇꯠꯇꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯂꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯃꯥꯏ ꯁꯤꯠ ꯅꯥꯟꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯈꯪꯗꯦ ꯃꯇꯝꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏ ꯐꯠꯇꯕ ꯂꯥꯏꯁꯦ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯈꯣꯏꯃꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯂꯤ ꯅꯨꯄꯤꯗꯣ ꯀ꯭ꯋꯥ ꯇꯞꯄ ꯂꯣꯏꯔꯒ ꯀ꯭ꯋꯥ ꯄꯤꯔꯛꯏ ꯀ꯭ꯋꯥ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯈꯣꯏꯃꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯨꯡꯉꯣ ꯉꯁꯥꯏꯒꯤ ꯅꯪꯅ ꯊꯦꯡꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯁꯤ ꯃꯥꯟꯕꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯈꯣꯏꯃꯨꯗꯣ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯀ꯭ꯋꯥ ꯄꯤꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯁꯤꯠ ꯅꯥꯜꯂꯒ ꯂꯩꯔꯝꯃꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗꯒꯤ ꯈꯣꯏꯃꯨ ꯄꯥꯈꯠꯄ ꯍꯦꯟꯈꯤꯗꯨꯅ ꯀꯟꯅ ꯍꯧꯅ ꯂꯥꯎꯔꯛꯏ ꯀ꯭ꯋꯥ ꯑꯗꯨꯁꯨ ꯂꯧꯗ꯭ꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯈꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯨꯝ ꯌꯧꯔꯦ ꯄꯥꯈꯠꯄꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯃꯥꯒꯤ ꯅꯨꯄꯤꯗꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯄꯩꯁా ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯄꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯒꯤ ꯊꯦꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗꯁꯨ ꯄꯩꯁꯥ ꯌꯦꯟꯕꯒꯤ ꯃꯤ ꯉꯥꯏꯅꯕꯒꯤ ꯊꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯗꯤ ꯇꯝꯃꯤ ꯃꯥꯅ ꯊꯦꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯤꯃꯠꯇ ꯇꯝꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯅꯨꯃꯤꯠ 4-5 ꯍꯦꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯦ ꯑꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯀꯌꯥ ꯑꯗꯨꯅ ꯌꯨꯝꯗ ꯑꯁꯨꯝ ꯂꯩꯔꯦ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯈꯣꯏꯃꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯃꯥꯁꯨ ꯌꯥꯎꯖꯒꯦ ꯈꯔ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯂꯦ ꯈꯣꯏꯃꯨ ꯀꯌꯥꯗ ꯍꯔꯥꯎꯔꯕ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯈꯣꯏꯃꯨꯒ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯕꯗꯒꯤ ꯈꯣꯏꯃꯨꯗ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥ ꯑꯅꯥ ꯑꯃꯠꯇ ꯊꯦꯡꯅꯍꯟꯗ꯭ꯔꯦ ꯑꯀꯤ ꯑꯈꯪꯁꯨ ꯇꯧꯍꯜꯂꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ ꯃꯍꯥꯛꯅ ꯊꯥꯖꯕ ꯐꯧ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯄꯥꯜꯂꯦ ꯃꯗꯨꯒꯤ ꯆꯦꯡ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯖꯕꯗꯒꯤ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤ ꯉꯁꯤꯗꯤ ꯃꯆꯥ ꯎꯅꯔꯦ ꯃꯆꯥ ꯎꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯃꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯃꯥꯏꯕꯗꯨ ꯀꯧꯔꯦ ꯃꯥꯏꯕꯗꯨꯅ ꯃꯈꯣꯏꯒꯤ ꯐꯖꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯄꯤꯔꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯑꯃꯠꯇ ꯐꯥꯎꯕ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯈꯣꯏꯃꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯃꯤꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯈ꯭ꯔꯦ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯅꯥꯆꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ